Ngasi nungdawang phongkiba Kangleipakki Mairagi pausedagi maruiba pau khara khangatjaraga miyamda khulol tamjage. Thamnapokpi chingthakta Kuki mental singna Bangkar kya sagatlakle. Laothokpinaba Police da pau pirabasu laothokpidre khunja sing. Kuki mental singna yamna toya chingthaktagi bom amasuk nongmai kapchinduna landarafam oiriba. Imphal East District ki Bangkar Police ki manung chana leiriba. Thamnapokpi sana sabi samukhok khunam hariba. Maitai khulsing asiga thangnariba Thamnapokpi chinggi sarukta. Kuki mental singna Bangkar kaya nauna sagalapa thengnare hari. Khunja singna pause asida phongdorapagi matung inadi. Ngasi numit mangani ki mamangdagi hauna. Khunja singna drone thagatuna sana sabigi mamang thangba chinggi saruksing amadi. Akoiba mafam singda Kuki mental singna kari karaba makhalgi langgi thaurang paikhatlebagi haina. Yengsimbagi thabak chathagi. Yengsimba aduda drone gi footage matung ina. Sana sabi sing mathakta Kuki mental singna anawa Bangkar kaya mathang sagalapa aduk mayek singna ubo fangki hari. Khunja singna makhata na ngarang su amu hana drone thagatuna yengba matamda. Sana sabi sing amadi akoiba mafam singda hana sariba Bangkar adudagi. Hena mathang sagalakpa su mayek singna ubo fangki. Khudakta khunja singna drone gi asengba footage sing adu. Bangkar Police Station da chatuna police station asigi makok thongba police officer singda khanganki. Loinana Kuki mental singna ain kaina sagalakliba Bangkar se asi Laothokpinaba hajaki hari. Bangkar Police ke maikaidagi khunja singda phongdoraki haribadi. Sagalakliba Bangkar sing asi sana sabi Thamnapokpi samukhok amadi samukhok khunawgi mafam sing ngak sembagi thabak tawriba BSF amadi Jari Zebengi kangudasu pau piraga combined force ama semlaga Bangkar sing asi thugainaba thabak paikhatkani haibagi thajaba piraki hari. Bangkar Police ke kanguna thajaba pirakiba asi ngasi phawba thaba oina paikhatpidana leiri. Masina maram oiduna Kuki mental singna nachungdana makhatana Bangkar ke amasu sagale haibasu nongna drone thagatuna yengbada khangba ngamle. Maram aduna hiram asigi matangda Manipur lengakki athuba mayeng changbiduna Kuki mental singna sagalakliba Bangkar sing asi laothokpaga loinana mafam asidagi Kuki mental sing tawthokpiyu. Madu natrabadi ngahak laitena nongmai kapsilaktuna maitai kholsingda landabagi thabak chatharaktuna akoibada laiba khunja sing laitana laiba ngamlaroi haiba wafamsu phongdoraki hari. Manipur da thokliba kanglu ani ke lan loisindana Lok Sabha mikhal pangthokpa yaningde langsai thongna. Tha 13 surakadoriba Manipur da thokliba kanglu ani gi oiba sathiraba lan asi Bharat lainga amadi Manipur lainga ani na loisinduna tangdu laitaba Manipur ama oidringai chara asida Taraga 9 suba Lok Sabha mikhal pangthoknaba ni Manipur lainga na honariba asi langsai thongna na aduki matik yaningde. Pangthokadoriba election asigi mayokta laigani hari. Langsai thongna kaksingi machin chapa miyoi amana pause asiga wari sanaba matamda phongdorakhibadi. Mamangi matamdagi hongna langsai thongna na Manipur da thokliba kanglu anigi chathiraba lan asi laingak na loisinaba hotnabiyo haijaduna lakpani. Aduba ngachi phawba laingak na lan asi loisinaba holokhopam thokpa thabak adu chapchana lokhapa ngamdana yamna thausadabagi mawongda lakhi. Chaira asida Lok Sabha mikhal nampuda pangthoknaba hotnaba asi langsai thongna na yaba ngamloi. Lan thokliba leba amada matau karamna mikhal pangthokadoribano. Pangthoklabasu achumba mikhal oiroi. Nampu chapugi mikhal oigani. Maram maduna langsai thongna na lan marakta mikhal pangthoknaba hotnarakliba asi yaningde haibadu mayek sena utnabagi damakta ikuidana miyamgi achauba khongchal ama Kaching district ki manungda chatnaba sem saba hore hainasu phongdorakhi. Malem thongam health condition ki matung ina Jinimsta thamgre. Lamdam asida mahausagum tangdu laitaba hanjil halu. Nahasigi punchi kallu amasuk India ki Prime Minister Manipur da la alu haiba demand sing taroduna Delhi amasuk Manipur ki tunga mafam kayada chara hembagi khongjang changchilakhiba lamyamba eraba memory integrated trust limit Manipur ki president oiveta natana transgender activist amasu oiriba Malem thongam ngaram Bisnupur police ki team amana faraba matung bahak ki health condition ki matung ina Jenims ki emergency observation ward thamkre hari. Ningsingba yabadi Mahak Master Mapanda Infant East ki Chief Judicial Magistrate anirak suba hearing gi dama puthoraba matung numi aduma ki nungthilda Bisnupur bazar tamna laktuna mahak ki chrai hembagi khongjak makhata na chathaki. Numidangi matamda Bisnupur police team ama laklaga mahapu mafam adu thadoktuna chakhinaba khanganki. Adubu mahak yadavadagi ahing ama mafam aduda lekki. Thangnaba numiki ayu anganbada adumak mahak ki haksangi fibam yenglaga Bisnupur district police na laukhakibani hari. Mahaki khongsa adu apunma nupi loop Anul Bisnupur district amadi ita tengma loop anina su akanba mawongda sagwatki makhata na su sagwatkikani hari.
Malem thungamna changchilakliba chara hembagi khongjang asi ngachi numit 28 sujilakre haina limit Manipurna thadoropa chera amanam hari. Som thar khungganggi miyoi singna thaknaba ising khujo ama phangnaba hotnabada awaba oire khunja sing. Lamdam asigi district mari ke langdaifam oiba tangkhul singna khundaba kamjong district ke soitun haina su khangnaba som thar khungganggi miyoi singna thaknaba ising khujo ama phangnaba hotnabada awaba oire. Lamdam asida lenga ama lei haibagi mami amata ngasi phawba tadri haina khungang asigi miyamna pendaba phongdorakli. Sotungi hanagi handmade thangming phoruna phongdorakpada Kamjong Pangpokpi Tenopal Amadi Thawal District ki langdaifam oiba Thawal District ki ingorok tagi supnagi kilometer ama ani tanglapna leiba mafam amani khungang asida MJNREGA scheme khak natana lengaki karigumba scheme amatagi kanaba phangdrei punama asidagi khwaidagi khodongjadribadi miyoiba khak natana jiba pamba khudimangna hingbada changba chida hidakni hainariba thaknaba ising phanglaktaba asini hari khungang asigi khunja singna phongdorakpadadi Chingdagi haurakpa ingorok tureldagi paringda leibana mausadagi turel asigi ising chaduna amadi sijinaduna leirakpani adubo masa khaki khanma miyo kharana chawraba mejin haibadi JCB potram haibrana chingba sijinaduna loknung amadi lok mapandagi nung kothok sendan lambi oirakpadagi turel asing asidi lairi haiba khakta ngaire thaknaba ising lobadi lairedana leikhom leina ngakta chentharakpana sijinaba phawba hangoinare Adubu hingdavadi yadavanine ising itungfam semduna mahik tialaba ising asi thakjari turel asi sotun khungang khakta natana ingorok nongpok sengmai ukhongsang hydropopina chingba mafam gi miyamna su sijinaribani adubu turel asi gi mafam kayada nungkotuna masagi chendamfam onthokpana miyamda awaba kaya mayokna halei nongpok sengmai amadi ingorok ki miyamna su turel asibu luna na thambinaba lengaki mafamda hajeduna lakli Makoina changchilakpa khongjangda chotongi miyamna su sawgatkani natural calamities singna awaba piba natana turel sing oirakleba phibam asina miyoibana semba khusemgi calamities na khungang asigi miyamda chawna awaba piduna lakli ising leitaba matamdana ikang thokpa aduga nungju panthadana ichaw thokuna law hingkol mangta ambagi awaba kaya miyamna su mayoknari maram asina forest department environment and climate change amadi manipur langaki mai leinaba singna Adubada miyang changbiduna miyamgi awaba asi ko ambiyu hainasu thangmi pholoi lekai miyamna pungning chingsilakli mahakna makha tanhai khungang asida cheliba matam amada chikong miyamna haibunglok turegi ising thaklabadi naba farane haba wakholonda anaba mischingna phawba haibunglokki ising thake hainaribani aduba ngaside leikhom leinang oina ising chembana thakpadi lairadana sopo phawba hangoinarakpa asi thamoi yamna soe hainasu mahakna nungaitaraba phongdorakli Ngasige paumisinga unaba aduda Shotun khungang asi pastor Siro Village Secretary Simeon Abungsi Village Committee ke member Pios Pungloi amadi Yangam Ningsensu Saruyaki Gari amana thamjilakpadagi gari tarukrom akai atoi thokre ngachi nungthil pung ahum makhairom taba matamda timdim lambi paringgi Little Flower School maya oirapna Tata Harrier amana yangna thoroklaga mamang thangba gari da thamjilakpadagi mathang thongaina badagi Gari taruk rom aso apa nangkrei gari sing adugi manungda school bell amasung sokpadagi maduda tonglapa mahiroi ngarang kharasu aso apa nangkrei pawa sina ngasi nungthil nong churingai marak asda school suti thanarakpagi matam oibana tidim lambi ki sharukta gari yamna chinba haibadu oikei cherak asida Tata Harrier amana kana tharoklaga mamang thangba gari da thombadagi mathang thomjinabadagi gari sing adu sokhibani soklaba gari sing adugi manungda Iskongi Bhakti Vedanta Institute Mission Higher Secondary School gi mahiroi sing tongba ben amsigi maning thangba sarokta thomjilakpadagi maduda tonglokpa mahiroi khara aso apanangki khudakta manakta laiba miyoi singna ambulance kauduna asopa mahiroi sing adu Imphal gi hospital da puduna layeng chathaki hari aroibada paujedagi maroiba paw amak lakhachiraga miyamda khulo tamjige operation chathabada khulai kya fagatle intelligence ki akalaba paw ama phangbadagi Tunga baching amasun tampaki mafam singda coming operation chathabada yamlaba khuchu khulai sing phagakrei presna phangba pawda coming operation aduda 5.56 mm gi incharge rifle ama 303 rifles ama amasung ahangba magazine ama 9 mm gi pistol ga loina magazine ama 303 rifles ki kapa yariba marut 19 pambi gang gi fit ahom amasung taruk sangba ani
radio set manga, country made bomb taret, AK-47 gi 7.62 mm gi kapa yariba maru mapan, SMR 7.62 mm gi light round 25, 303 rifle gi kapthokraba maru 25, country made rounds fire case ama, 12 ball live round taraga nipan, 5.56 inches rifle gi ahang magazine ama, LMG gi 5.56 mm gi ahang magazine ama, 36 hand grenade ani, 303 gi ahang maru 28, 303 gi ahang maru 58, 12 ball gi kapthokraba maru taru, 135 mm gi tear smoke turret, tear smoke soft nose mari, stern set ama, 2 inch mortar ama, AK-56 rifles ki akaiba magazine ama amasung 161 MK gi fuse ani, Imphal East District gi phagapangamki. Amaramda Thawal District gi 5.56 mm gi in-charge rifles ki magazine ama, 5.56 mm gi maru ani, 36 hand grenade ani, WP Green number 80 MK ama, tear smoke cell ama, 30 mm anti-tears amasung rubber bullets ani na chingba phagapangamki hari.